Kuki Kulai Piber Singna, drone season Najuna, Maitay Miyam the attack Jatarakpada, Security Advisor na Kudak the action low number Philip Low Juba Karigino Haina, Amukogi President Farujam and the Luang Nagli. Ngarang Kautruk Amadi Kadang Banda Kuki Kulai Piber Singna, drone season Najuna, Bomgi attack Jatarakpada, Nupi Amali Kidaba Amadi, Mioikaya Asok Apan Nangan Kiba, Laibak Tiba Togo, Aduka Mari later than a say. Wakaitel the Labour All Manipur United Clubs Organization, Amukogi Officer Paugimi from Amapanto Cray. Amukogi Maruk ay Bathomi kaya na sarub yaduna pangthokiba paugimi from aduda organization asigi President Farujam Nandoluwang na hai Manipur gi hauzuk oiba phibam asida India government na utliba thawong ase yamna ningba kainingai ni Kuki Jo Kulai Piber Singna Manipur landarakpa ase yamna kuide Kuki Jo Kulai Piber Singna phongna micham yamna attack jatharaliba ase Manipur thugai na bani Kuki Jo Kulai Piber Singna lan tarakliba mafam sing ase Central Security Force sing labor mafam sing dane Kuki Jo Kulai Piber Singna Jatharakliba attack asida Central Security Force Singna Karishu Tawbung Amdana Ladiba Asid Laibak Thibane. Matam Karan no may kapna balep rabang macho. Ngarang Kautrukta Kuki Jo Kulai Piber Singna drone season aduna attack Jatharakiba aduda. Manipur Lengake Security Advisor Kuldip Singna Kudakta Lokot from Thokpa Action Low Nova Philip Lowjiba Asid Karigino. Lokot from Thokpa Action Kudakta Lokot Kadabane. Chingdana mapung fana combing operation chathadana tambaki mafam singda combing operation chathaduna khulngakpa amade khulngakpa singda ge khulai phagaliba ase yamna tayonaba amane khulngakpa phagatpa yaroi nakal namatagi oiba mideng yengbikano state lengak na sundupa thokna thabak paikhatpiyo chinga khutka manaba thabak tawbiyo chana kanglon gi wangmada drone sizinaduna kuki khulai piber singda attract chatharakhiba adu yade haina chap chana fire lawfam thoi haina mahangna makha takhe Kadi kita makta Government of India na adugumba Kuki Jo military lakshan bangam driba. Tampak tana numit kudingi combing operation tauri kulai kya phari mi kya phari ye. Chingilam dana adugumba thok to thok ye. Maming dagi wena combing operation tauri sana draba Kuki Jo military jing duna khuntuomba ya draba pipe kumba kuchu kulai amalla kai khara phara khaparu laga akoi tampak di phari basi neutralize tawna bane ba. Sahi ma security advisor ma Manipur de leire adu ma huji kari action lori kari tawdori ge si ya braba drone dagi leibak amana leibak amada lan gi matam thada kada drone de laga bomb drone attack to basi ngarang drone dagi bomb thadare koktrukta masida security advisor je masi khudak ta magi lokot bom thokol lokot nabagi phirep lok dra miyam lok thoktriba kari gi noi bisi ma jokoi hangning ge kari gumba security advisor jina magi thabak pubang amdraba magi responsibility ma sakang dragadi ma office ta phambagi moral right like have bisi ma koi hygienic ge ba Manipur thugai na bhona ri je Manipur kan na bhona matam da ngasi MLA minister singna akoi mangjin tharaga thengna piu hai basi machi akoi amuko gi maike di haijari aduga amukachu Manipur gi mai bin sing irang horpa matam da akoi lambi sok ta lepaga akoi gi khunga ko mayam sok ta na ba akoi gi pha ta na ba akoi khwangset setna akoi akan ba mayam pulap honaraga hona gi baduma do amuka du maka chathamina se hai basi machu ai miyam da appeal tawje